ꯄꯨꯡ ꯑꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯥꯏꯠ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯗꯤꯝꯕꯦꯁꯣꯔ ꯁꯔꯃꯅ ꯄꯥꯎꯂꯤꯟꯂꯥꯜ ꯍꯥꯎꯀꯤꯞꯄꯨ ꯇꯦꯛ ꯇꯧꯔꯗꯨꯅ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯔꯛꯈ꯭ꯔꯤ꯫ ꯄꯥꯎꯂꯤꯟꯂꯥꯜ ꯍꯥꯎꯀꯤꯞ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏ ꯎꯅꯕ ꯂꯥꯛꯄ ꯄꯣꯁ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯀꯛꯂꯤꯕꯅꯣ? ꯅꯪ ꯅꯁꯥꯅ ꯃꯗꯨꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐ ꯑꯗꯨ ꯑꯞꯂꯣꯗ ꯇꯧꯔꯛꯄꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤ ꯇꯧꯕꯒꯤ ꯀꯛꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯕꯒ ꯂꯣꯏꯅꯅ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡ ꯃꯔꯤꯈꯛ ꯃꯩ ꯊꯥꯈꯤꯕꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯅ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯊꯝꯂꯤꯕ BJPꯒꯤ MLA ꯑꯁꯤꯅ ꯖꯦꯜꯗ ꯆꯪꯂꯛꯂꯒ ꯐꯣꯇꯣꯒ꯭ꯔꯥꯐ ꯅꯝꯂꯤꯕꯅꯣ? ꯄꯕ꯭ꯂꯤꯛꯁꯤꯡꯅ ꯋꯥꯐꯝ ꯑꯁꯤ ꯊꯝꯕꯒ ꯂꯣꯏꯅꯅ ꯑꯦꯀ꯭ꯋꯤꯁ ꯄꯔꯁꯟꯒꯤ ꯃꯅꯥꯛꯇ ꯚꯤꯖꯤꯇꯤꯡ ꯇꯧꯕ ꯑꯁꯤ ꯒ꯭ꯔꯨꯞ ꯅꯠꯇ꯭ꯔꯒꯅ NOCꯅꯤ ꯍꯥꯏꯅ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯃꯩ ꯊꯥꯕ ꯃꯇꯝꯗ ꯃꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥꯍꯪ ꯑꯃꯁꯨ ꯍꯪꯕꯒ ꯂꯣꯏꯅꯅ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯅ ꯏꯁꯨ ꯇꯧꯈꯤꯕ ꯁꯔꯀꯨꯂꯔ ꯇꯧꯈꯤꯕ ꯁ꯭ꯇꯦꯇꯤꯡ ꯑꯃꯗ ꯑꯣꯐꯤꯁ ꯕꯤꯌꯔꯔ, ꯐꯪꯁꯅꯔꯤꯁ, ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯃꯁꯨꯡ ꯃꯦꯝꯕꯔꯁꯤꯡꯅ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯗꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯦꯄ꯭ꯔꯨꯚꯦꯜ ꯂꯧꯗ꯭ꯔꯒꯗꯤ ꯐꯣꯔꯃꯦꯜ ꯃꯤꯗꯤꯌꯥ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯗ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯄꯟꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯛꯂꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯄꯣꯁ ꯑꯗꯨ ꯗꯤꯂꯦꯠ ꯇꯧꯔꯤꯕꯅꯣ? ꯅꯍꯥꯛꯅ ꯖꯦꯜꯗ ꯆꯠꯄꯗ, ꯖꯦꯜꯗ ꯚꯤꯖꯤꯠ ꯇꯧꯕꯗ ꯀꯅꯥꯅ ꯑꯣꯊꯣꯔꯥꯏꯖ ꯇꯧꯕꯅꯣ? BJPꯒꯤ ꯂꯤꯗꯔꯁꯤꯞꯇ ꯏꯟꯐꯣꯔꯝ ꯇꯧꯈꯤꯕ꯭ꯔꯥ? ꯑꯃꯁꯨꯡ ꯑꯦꯛꯁꯟꯁꯤꯒꯤꯗꯃꯛꯇ ꯄꯕ꯭ꯂꯤꯛꯁꯤꯡꯅ ꯀꯣꯏꯁꯟ ꯍꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯥꯎꯈꯨꯝ ꯄꯥꯝꯂꯤ꯫ ꯄꯣꯁ ꯀꯛꯊꯠꯄ ꯑꯃꯁꯨꯡ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯄꯥꯝꯗꯦꯕ ꯋꯥꯐꯝ ꯌꯥꯎꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤ ꯑꯣꯒꯁꯀꯤ ꯇꯥꯡ 15 ꯊꯥ 9 ꯏꯪ 2023ꯇ ꯑꯄꯨꯟꯕ ꯀꯣꯔꯗꯟ ꯑꯦꯟ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯇꯐꯥꯎ-ꯀꯨꯀꯤ ꯑꯃꯁꯨꯡ ꯇꯐꯥꯎ-ꯂꯤꯌꯥꯡꯃꯩ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯀꯝꯕꯥꯏꯟ ꯇꯤꯝ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ, ꯀꯣꯕ꯭ꯔꯥ ꯕꯥꯇꯥꯂꯤꯌꯟ, CRPF, ꯃꯍꯤꯂꯥ ꯕꯥꯇꯥꯂꯤꯌꯟ, CRPFꯁꯤꯡꯅ ꯆꯠꯊꯕ ꯃꯇꯝꯗ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯒꯠꯄ ꯉꯝꯂꯤ꯫ SBBL ꯒꯟꯁ 2, 12 ꯕꯣꯜ ꯂꯥꯏꯐ ꯔꯥꯎꯟ ꯃꯁꯤꯡ 79, 12 ꯕꯣꯔ empty cases ꯃꯁꯤꯡ 19, ꯑꯃꯁꯨꯡ AK-47 empty cases, .22 ammunition, 12 bore cartridge bell 1, charger set 1, vehicle registration plate 5, empty steel military surplus ammunition container 1 ꯃꯁꯤꯗ ꯅꯠꯇꯅ ꯕꯪꯀꯔ 3 ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯇꯐꯥꯎ-ꯀꯨꯀꯤꯗ ꯕꯪꯀꯔ 2, ꯇꯐꯥꯎ-ꯂꯤꯌꯥꯡꯃꯩꯗ 1 ꯍꯥꯏꯔꯤꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯊꯨꯒꯥꯏꯕ ꯉꯝꯈꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ BJPꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ BL ꯁꯟꯇꯣꯁꯅ ꯍꯥꯏꯂꯥꯏꯠ ꯇꯧꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯤꯁꯇꯣꯔꯦꯁꯟ ꯇꯧꯈꯤꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯅꯧꯅ ꯑꯦꯄꯣꯏꯟꯠ ꯇꯧꯔꯕ BJPꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯅꯦꯜ ꯇꯤꯝꯁꯤꯡ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯃꯨꯚꯃꯦꯟꯠꯗ ꯔꯤꯁꯇꯣꯔꯦꯁꯟ ꯇꯧꯈꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯂꯥꯏꯠ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡ ꯑꯁꯤ ꯁꯟꯇꯣꯁꯅ ꯄꯨꯊꯣꯔꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯕꯨꯁꯨ ꯍꯣꯠꯅꯖꯃꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯁꯤ ꯄꯨꯊꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯔꯤ꯫ ꯀꯨꯀꯤ ꯋꯨꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯦꯁ ꯀꯟꯗꯦꯝꯅꯦꯁꯟ ꯂꯦꯇꯔ ꯑꯃ ꯉꯁꯤ ꯑꯣꯒꯁꯀꯤ ꯇꯥꯡ 15 ꯏꯪ 2023 ꯊꯣꯛꯂꯛꯂꯤ꯫ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯄꯜꯂꯤꯕ ꯋꯥꯐꯝ ꯈꯔꯅ ꯀꯨꯀꯤ ꯋꯨꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ KWOHRꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯤ, ꯃꯗꯨꯗꯤ ꯃꯁꯤꯡ ꯍꯟꯊꯔꯛꯄ, ꯂꯥꯎꯊꯣꯔꯛꯄ, ꯊ꯭ꯔꯤꯇꯟ ꯀꯌꯥ ꯑꯃ, ꯗꯥꯏꯔꯦꯛꯠ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔ DBT ꯗꯤꯁꯀꯟꯇꯤꯅ꯭ꯌꯨꯁꯟ ꯇꯧꯔꯛꯄ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯔꯤꯂꯤꯐꯀꯤ ꯑꯣꯏꯕ ꯐꯪꯉꯝꯕ ꯑꯦꯁꯤꯁꯇꯦꯟꯁ ꯀꯌꯥ ꯑꯃ IDPꯁꯤꯡ, ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯐꯪꯂꯛꯇꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯀꯟꯗꯦꯝ ꯇꯧꯔꯤ꯫ ꯀꯣꯍꯣꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯍꯛꯁꯤꯟꯅ ꯂꯧꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ 15,909 IDP ꯑꯣꯏꯅ ꯔꯦꯖꯤꯁꯇꯔ ꯇꯧꯔꯝꯕ ꯑꯗꯨ IDP ꯐꯦꯃꯤꯂꯤ 3,117 ꯂꯧꯊꯣꯛꯄꯤꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯃꯁꯤꯡ 10,000ꯃꯨꯛꯀꯤ 3,000 ꯅꯟ ꯀꯦꯝꯞ ꯗꯤꯁꯄ꯭ꯂꯦꯁ ꯐꯦꯃꯤꯂꯤꯁꯤꯡꯒꯤ ꯔꯤꯂꯤꯐꯁꯨ ꯃꯁꯤꯒꯤ ꯃꯊꯛꯇ ꯐꯪꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯄꯜꯂꯤꯕ ꯐꯦꯃꯤꯂꯤꯁꯤꯡ ꯑꯁꯤꯁꯨ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3 ꯏꯪ 2023 ꯊꯣꯛꯈꯤꯕ ꯚꯥꯏꯑꯣꯂꯦꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯗꯤꯁꯄ꯭ꯂꯦꯁ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯅꯟ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯖꯖꯃꯦꯟꯠ ꯑꯃꯁꯨꯡ ꯑꯣꯔꯗꯔ
tang 13 June ing 2023 PIL number 6 of 2026 Honorable High Court of Manipur tholakhiba dusu consent tawi hari kohor gi maikei gi akan mamong da government da phongdor liba point khara hairabada ahanbada DBT hanagumna relief assistance hantharamba amasung withheld da leiba natragana exigible camp IDP sing discontinue tokiba sing adu athubada khudakta restoration tawgadabani hari ani suba point da lakthokpa natraga hanthanba tawdana exigible oireba member khudima IDP di family da register tokiba khudima athubada hapsingadabani ahum suba point da athubada haujimak relief assistance sing non camp IDP samna hairabada mahaki mari matagi yumda lairiba amasung barada lairiba natragana matam kharagi oina atop mafamda lairiba miyoi singisu relief assistance sing pigadabani haiba wafam asini masida natana mari suba point da solution ama purakting phawba natragana resettlement tawdriba phawbi oina makhatana DBT amasung essential relief sing pigadabani Government of Manipur amasung Government of India na khudakta thaurang lokhatpaga loinana sapmanaba miyeng justice equal treatment amasung humanitarian protection satakhadabani have displaced persons sing the wafam Koki Women Organization for Human Rights KWOHR Information and Publicity Department gi thadorakpa sirol sita pali ngasisi assembly business advisory committee assembly aunabagi damak amasung matam lepthokpagi mayam aikoi meeting tawbani asi business advisory committee da assembly tawbagi numisi numit humni khakta 3 days numit 3 days da su amu only moigi question debate tawya basi 2 days khakta oiba aduna basi leiriba leibaki situation sida yamna tenba nifamama oina tawbase masi yaning taba Congress party ki side gi yaning taba dissent note leading to the maramdi hawdi leiba lebaki situation sida law and order gi adagi leiba NRC before census operation loinana border area da territorial exchange tawba asina singwa then IDP singi rehabilitation ki wafam mayam si how sidesida khanabagi tanja si yamna dena phangba adi mathakta department mayam singsi khanaba nainaba si masi karmaina numidi di khakta da khanabul loibang ngamgadori bunu aduna maram oirkanda masigi tawde adabagi monga tawbase nuaitaba aduna opposition ki voice